ngasi Pale mitei leipak asida ikoi mitei Mayeki Wathok ama lakpa assembly gi floor da thoktana nainarakpa asida aikoi mitei ama oina Pale mitei leipak ki mitei leipak leifam kangai mayon kangla na sumaga pumnamak sumgani haidana Lainingani bungo Tundrei ahli bungo na lising masani pan maripuni pan Tawan gi kunithoi pan balai pa pupun miki mapung par pupung pam Nongalam dai pung mari ga minani puni pan sekeni puni pan taba matamda Lainingani bungo taibang phaubi ki Ibungo mahang na taibang phaurei ba si malendagi kangkun bukhi gedoroba mitei kanana bagi damakta singu maichou Taret ki thawai mirel aduna pulap tasalaga ahli bungo si puglak pani yambana puri puri apokona thabira pani haina haijani karina mitei gi puya singda singu maichou sing aduna lainingani bungo pokringa sadongi mitei aribana puya kokthong naradana mangurba mitei gi kubam amu Nauna hanjal halaragani ye adunongi bu aribana nauna khunthokpa kawi haidana mitei puya singna hairam bado ising machani pa kunipan Thawan gi kunithoi pan balai pa pupun miki mapung phar pupung pam nongalam dai pung mari minini puni pan sikon ni puni pan chatpa matam chap chana lainingan ni bungo taibangda abi mahak ne lising ama Saba pangkutha Oirau lamtagi thasu Loidam sajibugi Thanin nomaijing nimiki Yasan ngakpa pung terka minini punipan Chatpa matamda apopogi pambaling duna Manai teretku minthai lauduna Mitei kanana bagi damakta Apopo maruk kauba laithol ama Lingkat pirani An teretki yatang matung iladuna Apopo maruk na Surappa thausu thaunom punamak lainingana iramiba lairiksing asi phongdokpa nainaba sandokpani adubu chahi khara lairaga ahan traithoi haidana apokumaruk asi ahan traithoina amuk laikhre adugi matung tarakpada ngasidi lainingana bungona mahakna hairami mitei gi sagai aribagi pibagi lubak manungda mitei yelou mayak kauba Uyamai thadokpada Chieda Ukuda Wakuda Iramba punamak tumna mai thakrabasu mitei sagai aribagi ibasingi laining thogi lubak manungda mitei yelhou mayekna haktana laining thau ibungo saro leimerembi anigi saktam langduna bronze da haktana adugumlaba laisen ani si lubak manungda lotuna leirami Hairiba lubak manungda leiriba mayek asi mitei yelhou mayek haibadu oirame apokpa marup sanglengi halibungo multidisciplinary approach research board ki lainingba mangi amadi halibungo tomchou ani galoinana mitei gi chagai aribagi pibagi lubak manungda leiriba laisen punamak ado ngasi phawba nanaina photo kaptana tijanjari matam amada chahi 15 rom thigalakpa matam aduda National Archives da with negative photo ching adu thai National Archives na scientifically proved tawdana National Archives ki director court laktana 2005 ki April 29 da mitei yelhou mayeki court ki decree ase phangkhrabani adubu ngasi leiriba mitei masasing asina I sengdabara natraga kari wakhan khanbadano sibu ikai khumdabagi mahutta masida singnadana chahi 10 thingjingibagi wari lebak miyamna khabar kagasta numit 3 ni hapkudu tabiribaduni maduda namdana mayek asi Manipur sarkarna namdana chalhanghre ngasidi malemda leiba mitei punamakna hauraktana mitei Mayek ni hairiba Manipur sarkarna hujik chanariba mayek kuntaret asidi mitei lon iba yadre haidana
Maikei Punamakaki Malem Sintunas Laukanarapataki Assembly for Yonaraktana Masidi Assembly Adukumlava expert Akamba expert national expert sing Adu Yauna Mayek Ase Mitilon Puraga Sapangamba Mayek let you Haidana Wakanar Matang Asida Takelama was up Kuna Ibiram Bava Adukumlava Mitei Mayeki Matanga Yuno Hirom Pakang Bana Amutang Patok Piraga Halibuna Tambiramiba Port Ase Faitarada Kaminadana Malem de Lady Mitei Irupunamapo Mitei Iron Ase Puraga Satpangamba Mayek Ado Yellow Mayek ne Haibadu Masakaina Pabiranaba Koksinjari Agatseri Kai Nazaraba Libumo Imam Nova Mitei Imam Sabi Angangiyek Nanti Yurmisen Mitei National Forum di Vice President Bu Tagatseri Sukangjadraba Aibu Sumba Libumo Laiwaraba Libumo Bokun na Ibiramba Mayeki Wathok haiba asum Mayek Khandokpa haiba laik tudagi Wathokjaba posting ase Wathok yu haina aibu koksan biokpa yamna aigidi yam laik phabani adana aikhoina phangjaba wari wakul kharada Mitei leiba taihal hana Mitei kauba lup amagi furup amagi lining ama lei haidana sandok piramba ahan pupoksi lining hangi masa sebo oiba ahlimu ahum khaktani takelmangi ahlimu bokul amadi ibomsa sursan haiba ahlimu ahum masikatani adana ahlimu ahum masina lining han na ahlimu ahum da piramba organization matter se manati aidi dharma rajniti haibama jatiya rajniti haibama rajniti haibama ahum se ahlimu bokunda rajniti ni aduga ahlimu ibomsa da dharmagi lining laison gini aduga jati organization sidi ahlimu sursanda sini aduna hai bahan sing asina magi mathau mangam pangthokna laiba sida lining laison singgatna ba honarakpa sida punamak raiti su hinge dharmaniti su hinge lining laison hinge adugo jati ge organization lasimadi ngasi bhawa sothadna mengkhatpa ngamdana lairi maramdi almo sursan laibak thibana matam sangdana lining hangi adugumba wakhalol du phanga lakpada kunsi khara ten khibana asigumba pot asima hodam lehol masi alibungo kheroluwang wahengbamsa na alimo bokungi makhada magi masa sebo oina lakpadagi hairiba jati gi organization ase masi alimo bokungi wakhalon makhada pukhatna tawi alimo bokundi karige si tawramba yadabra haibadi aikoi matam amada sursan maharaj gi perot ta akoi gi Hindu onjerage haidana British Parliament da si thaba Maxwell side da Sursana side da holaga ko Hindu onbagi ID akoi pelota hain command police len da mela am tawga mayai dana
Brahma Sobagi from Pamba, Mataidan Mela, Utpa, Aduga, Sangakpa, Mio Loop, Emeoro, Bioro, Metriculate Oro, Lari Heba Hitaba Tidana. Melayang Manidu Hardy get a sign, Pomba, Adum sign, Sahunga, Tarama Toy, Adimatata petition letterama Hapaga. Siatama, Mitchell Shata, Tauhiba, Adugi, Lepan, Kanarabade, Niam Hen, Sangan, Harudasu, Akoi, Hindu nice when Hindu da, Koizati, on Hokiba. Adu, Bu. Adugumba, on I shall do Almo, Kanugi Netaira bot, Ilising Makada, on I shall do that, voluntary on I shanda, Almo Bukundi sign Totore, so beautiful. Aduna. Like Tolani loaning the Vadagi, Almo Bukuna Halba, Policy for a Kangagasu, Linkatana Leramba, Aduga. Madugi a Hobogi Koramba. Iru di Pitakpa, Nang Tauni Habadi Alimo Kiro down the Insindaba. Haidaba, Mardi Jatigi, Adumo Onai Salama, Nikatpa Habasidi, Angakpa, Aki Bagimasani. Nesan Sima, Kokong the Hapo Pudur with Angro, Masak Maya. A single Masaka si Isa and I, the Nang Tauni Awabas, the Nang Kumtarone. Uki the poems and Kumtarone had the Insan Bahuna Tabanina. Kaurangwa Irudu the Mak Takalaga, Maduna Kamangam Draba, Nahariba, Aduma Alimo, Kiroluana. You take Popipalembu, Kandavia de Haigi, Itiladugaluina, Jatiga on Isanasa, 1967, the Hold of Piram. Asumna Jatiga Papot Maran. Mayamama Dongi, Mayeki, Adegi, Aqua India, nice when India the Tilabanina, India led religion Tarkosida, Aquavisu, religion Malaysia, Masibu, Varsakana Dharma, Tarukta period of quote number Simaksu for the PBU, Hybrid Simbugi, Wakalonda, Sangvidana Piriba, Article Kumunga Close 1. Article Kumapan Close 1 and Putra the Pilba writing a say, Tananabaki, Leplet and Sankala Kongjanga to not. So the Singamaga, Samapan Marifu, the Gidi, Equi Assembly the Bill Mutta Hawaii, Aduna Adubu Sakara Sina, Karigumba, Mohoy the Kudong Chadaba, Singnabakra Libra, Kaino Polado, Pasta within a Lakuduna, Patamatam Tarapaduna. Sok lisingan ni ani dadi ikai khona jara matam duki MLA okram tamojoida putho handuna lisingani da house committee ma sarkar dan semaga madubu survey ta hundana kari kari masak kumba thigal handana India da dharma ke akaba ngamdana leiri ga habna sibugi report siloina mak Homdalaga solution a home the Sanamahi lining have a share. Census the San Magaluina, a quay was separate quote number a ma. Pigga Bani, heavy wakal on the Lak Bani, Aduna Amukasu, Hantak so Lissingania Kunitoi. She does so a quay, Kakuno like energy. Kumantabam Yamba Bomsana Putuk Pidari, a farm tower, cabinet aware program to Tabi the center. Asumna Kongjanga Sileptana, the University National Forum na Sanghilay Aduna. Howjik, I could manga Tadulariba, Apok Maro to Mita Moramatam Sana, Kianother Lapa Asumba Mayekama Ikogi Oiba. Indigenous people sigi Nigeria singsi mayek yellow mayek asibu lairiba sarkar asina sakhang binaba amadi haidana sachanaba haidana kanna honajabagi khongjang makha sathar boina aikoi adumba sanainaba
Sarak Sahing Naiba, Aikogi Mayak Puya Punamak, May Tado Kraga, Anoba Puya, Mayama rewrite Tauraga. Bamon Mayam Punung the Sakha Ihalaga, Punung the Pai Donatanam Laba, Amadi, Sagai Sagi Pui Pibasing the Ashemba Puya Mayama, Pairamba, Iriba Puya Singdo Kanana, even though Hadi Kango Bana, Puyagi, writer di. Ai bedi am ta hap ta badum puya mayam ko phange puya hai badu dia ko gini taw da bo puya du de iba adu gum mayak adu di akoi maleng ba iba kaya na pidro le ba Mr. Daman TC Hassan Mr. Grayson na chingba makoi de iba lai sin da marang kai na yaw dun le ba hai bedi lisingam satre ki mamang da di Asengba mitai mayak to lairamni adugi matung dagi di Bengal dagi porpo mayak makal kharana mitai mayak on sinjandu sanagre adu mari ba mayak singadi khungun di mut khre thiba phangdre haina iramba larik marang kaina phangi aduna hoje Mayeki Wathok asida kanagumba irupsa budi nungsiba aduga aikoi Asina lepiba fiba mase akoi na pa mi por se oza sinar mi por se asim bara aran bara mitai bu mauna bara mitai bu chingkhata bara habugi wakalon de naina hoda ba irukki leifam thokpa masak sing ado lehen ningbugi apa ma khawrang badana maram modana lana lamjing khraba sinau irupcha kaya amana ngasi Aikogi sayat sanay na lairaga amuk hanjalaga mohoy gita tana na basilamba ising asaupa kanghala saupati lakwa dumba Manipurda matamadu da schooling tawdriba matamadu da asonda doctorate degree paidana laba Santidas Kosai umba London da chemistry da adumba doctorate phangaba adumba nipa aduna naiba yaba nairamaba adumba posting ado mitai bumuna nab silamba do madubu Aikogi asumbu oira boy haidra kungat lubase amorom dadi irai baki khanbagi dam tadi yana lai phai adobu aikogi mayak masona aikogi laimai da hingoi dabagi khalluba dadi aikoi mittagi pi ta ro khongde aduna adugumba ahalgo bo kunna matam madu da thamoi sona iramba like to dagi khitang lokhat saraga Nanai aina mate kitang miyang mimang da thogan tawjage aran ba kaya ngakpigani asum ba kaya ngakpigani asum ba kaya busulokot pigani maramdi iraipak iramdam se kaningbugi adumba yauna wakhallase sahi taraga ni thoi hundoi dige koi thamoida ninnar labadu mapot ado ngasi miyam da kitang kangthok sege lalabasu laipak ngakpigani Mitai popi palemgi marai bakse angakpani nongdam thina sutang khraboida he ima nungsibi masing khangdana yan khraba iya laksida ima bu nungsi haiduna nungsi sabadi leppa marai tari hanjin taibiri amuba kali ima gi marai bakta lothok tabi oirubana imana kanada su haingamde nungsi sariba masa manba manbi singda khanglaroi uraroi malani yarani haina hanjin minambiri imabu nungsiba sariba masa saba singsina selgi mingsatki mama laiba ningba saba singsina angakpa polangwani imana yai tamba makhoi lichatse sab manaba mayak amada Party amana ko haina paba party amana ko haina paba ani ge manung da mukha pandit amadi yaure haina ahlibu bokulgi asum mayak khandok pa lairik tu da hairi tang kuthra ma thoi tha tara ing lisingam sa por humpuni pan tang tara ma thoi tha ing lising sa por humpuni pan da phang gi ba mayak ki seminar adana khangat ki ba mayak kado la na hapchin ba yaure Totho dodho modhaino dalbiso modhaiso so niyo kyo association limited na phong ba asum ba mai kiwari wakul amasung association gi sayon loan mayak nainaba apun marup ki number 1 bullet in the hairi
hapchili haiba asibu Rajgopal Pirogopal na langhiba Sahitya Parishad ki member kharan yamna thawai yauna phanghiba seminar ado nangnanaba seminar ge reception committee na mayek hapchin bajala uyani haiba adu dagi khunjinduna hapchin bajala o to bargam sung so modai so so neo kyo haiba mayek sing lokhok trabadi Hindu ge Varnamala ni haiduna mitai marupna huran ba phagani lengpham leiroi haiduna association limited na uruduna mayek tara se lokhok laga go kho go gho ngo haiba Hindu gi amadi Sanskrit ki Varnamala gi dhabni maming onthok tuna amasung barga thugaiduna kok samlai mit pa na haiduna mitai mayak manaba amasung mitai mayak ni haya haiduna nauna semjin sajiliba jala Pirogopal ki mayak tudi Sahitya Parishad na government pikhat pa banani pathap haiba larik tuda mitai mayak aribadi panini Sanskrit vyakron ki mayak ni haiba Mr. Grace namage linguistic survey of India da mitai mayak ti Bengali porpune so hairi do tho modai no so antastajo so neo kyo haiba mayak singa sidi masana Bangla amadi Sanskrit ki Varnamala akharmala ge manung da yaujabani Masibu Research Association na interpolation ni insertion ni hajille haina alimo bokun gi lairik ta piri asuna wathok lairaba mitai mayak ase amuka so Mr. Grace Linguistic Survey of India volume 3 part 3 amadi Mr. Dhawan ge proceedings of the Asiatic Society of Bengal lamai tra tret haiba lairik singsida so Bengal dagi purakpani hairi English na sapa ni putaro da wangkhai dagi mitai mayak thogal marup kowa kangbu amana Raja Dabar Singh Memorial Hall da ibungo hijam irapon sabapati oibiduna phamba mifam da su matamduki Congress MP Sinam Krishna Mohona Bangladesh da chatnaramba ariba haujina khut satli matam mangi economy oide haiduna sanadraba mayak ni aikhoi su thajai haina MP masana mayaki thogal marup ta khangan khiba laikre haina halimogi Mayeki maramda iba laik ta so haire loinana adomalu poduna pukhalakpa mayak ado Johnston Sahib na munna yenga o sidi Bengal da sanadram daba mahauthagi mayak tuni aduna masi sanabai mahutta ibada su matam mangi angang amana madu kariyumba competitive exam tawudasu yamna mak wanggo ngamaroi doba matam changi eda pung nahan khra doba oibana Sasa Bangla ge anoba mayak si oina adum tawrasiko haidana aikoi ge schooling da ngasi ma khabar da kaida school da tawriba anoba Bangla mayak sina tawhibage wari suro sara ko ko go gi wari simarang kaina lei sina ibalari mitai laipak ta mitai mayak sariba mayak makhan taru mayak traimpan gi mapi mayak ase loina yauri aduga uya haiba se mitai phuruk kini uya da iriba mayak to pamaiba ningthauna Hindu laining lauraba matungda Santa Das na hai ningthau nangna Hindu dharma da dikha laurabana mitai nangi lairik sing aduga soknaba yadre mitai nangi lairik ti laina hawe nasagi dharma thadoktuna dharma amada hongabana Pairu bada khudin palagani asumna oya pumba loina tumna mai thahan ki unamangna kapna launa ringai ningthau amadi go saina yingning da dona leithok tuna khangngai lalhangda laure mamahanna maru oiba lairi kharadang de kalhoduna masa manai singda piraga selhem khibagi sinthang wari chu narai khona phangjai adoga Hojik kuya kokthong asi kadai degi laurubano
masana pamdre haiduna lepak cherak pokgenduna khomaga tumna mai thakhrabada sana kurungda puya lepham thuklibra mayeki expert committee semba da sarkar na lingba mayeki losangda malengi mayek pumbabu nainaduna tamnurba mayeki maramda khang hairaba degree paiba karamba expert ama yawkhibage hauji gamuk namna semgodariba expert committee asisu kana kana mayeki losangda tamnurba malengi mafam pumbada tharubada mawa lawba yaraba sak khanglaba karamba expert yahongadawriba nainaningai ni sanbiduna mitai popai imabu thamoi sena nungsibiba oirabadi expert committee sema matamda mayekki sarkar sak khanglaba loisangda tamluraba expert sing thibiduna yahonbiu hajeri mayek traipan kunmanga kuntaret kuthra manga anji yawa kuthra taruk nifu taret asidi malena sak khanglaba aiba kayana hanjin hanjin lauduna leraba migi mayek ni hai ꯑꯩꯈꯣꯏꯒꯤ ꯃꯌꯦꯛꯅ ꯏꯕ ꯄꯨꯌꯥ ꯄꯨꯝꯕ ꯃꯩ ꯊꯥꯗꯣꯛꯂꯒ ꯃꯤꯒꯤꯗ ꯈꯨꯠ ꯁꯠꯂꯤ ꯍꯥꯏꯗꯨꯅ ꯆꯠꯅꯗ꯭ꯔꯕ ꯃꯌꯦꯛꯇꯨꯅ ꯄꯨꯌꯥ ꯄꯨꯝꯕ ꯏꯍꯟꯈꯤꯕꯒꯤ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯅꯧꯔꯤꯕ ꯑꯩꯈꯣꯏꯗ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯏ ꯃꯤꯇꯩ ꯃꯔꯨꯞ ꯑꯃꯗꯤ ꯑꯄꯣꯛꯄ ꯃꯔꯨꯞꯅ ꯆꯍꯤ ꯆꯥ ꯀꯌꯥ ꯆꯪꯅ ꯃꯤꯇꯩꯒꯤ ꯄꯨꯒꯤ ꯄꯤꯕꯥ ꯀꯌꯥꯗ ꯁꯅꯥꯃꯍꯤꯒꯤ ꯂꯥꯏꯅꯨꯡꯗ ꯂꯥꯏ ꯑꯣꯏꯅ ꯂꯥꯠꯇꯨꯅ ꯂꯩꯔꯤꯕ ꯁꯅꯥꯃꯍꯤ ꯂꯥꯏꯁꯦꯟ ꯀꯧꯕꯗꯣ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯤꯇꯩ ꯌꯦꯜꯍꯧ mayek ase matik lairba ibungosingna miyeng changba matam oire khanjai mayek asibu mitai saba yaitamba kharana lainingan phunrai phulona ahing amada semba mayek ni pautapiri ahing amada semba mayek si matik laiba phundraina kasale pakta mayek ki 탕창 링두나 사레 하여가 까사리 까라바 싱도옹다 렙라가 미타이 레파키 세몬 마판나 कोयना लेरबसी लांदुना लंगे हरगा बितैगी सगाई अरिबा पुगी पिबागी सनामहीगी लाइसेन ओइना सोथेलुबा मनुंगदुदा लैख्रिबनो हाइबसु वहंगमा थंबा याय मसिबो सना कुनुंगी अमाइबा अमाइबिनसु मपा मपु मसक खंगदबदगी लाई थगन संगबदा सेंकुप सेंगाय हाइबा संतदास मतुंगी सेंकुपदा मपु खंगदना सिंदोकनबसु होनबेरी मसिसु यामना लाइबक थिबनि हाइजगे हौकेबा सही 19 अक्टोबर 2035 गी सिलचादा फोंगबा समयिक प्रसंगा कौबा चेफोंदुगी दुखिनी बरमलाला हाइबा कलमदुदा मयक लान इरी मदुदी आइखोगे मयक को खो गो हाइना पाबा मयक पो मणिपुर सरकारना खोंथोक लगा कोक समलाई मिट हाइना पादना मखोगी ओइना सनखिबसे बेंगोली अखोइनि पाइपुगी मरन सेना चौबा ngamdabase लाइबक थिबनी हाइना फोंलखरे मसे सरकार सिना मिनम सोरी यावदबा सेंगबा चुम्बा युमफम ओइबा पांबा इसागी इरनबु मालेमदा ngalhaningba ई सेंगबा मसा ओइरबदी कदाय फावबा सुमिबगे नैना फम यंगसिनफम थोबरा खाली बेंगोला हाइबसे यामना लापनते इंडिया के लेपाक मनुंगनी खरदंग लैंगाना पुनिंग थिंजनबीबदा ngahana asumba puthokpa yarabani asumbabu puthokpa thangokpada kanage hemba pangan matik tangduna makhoidubu tuhat piroidabani ipai puna thanamba ipot iran sing puthoktuna ngalhanbada ahenba pagal shakti sinaduna mibu namthabiroidabani asengba inataba mapok phanadi poklurana मिथोय मिहेन ओइदना लैपाक लुसिंग ओइख्रबा मखोइना सो मिगे मपा मपुबु नुंसीजदना असेंगबु सेंगना चतचनबा थौरांग जबबु मांगहनगे नमथगे हापीगे खनबिरोइदब हरबसु फतरसु मखोय इएसिदा सैदांगलबा इएसिगे हौफम लैपाक सिगे मियोय लुप्त तिलबनी मखोइना अमुक चलुबदा मखोयगी इदुदा फना हाइजदना तिलुबु याररोइदब आइखोय इदा यालरबा नखोइदी आइखोय ओइना तसेंग तसेना लैबिबा फरे
मीगिना आइगी सारुरबदी नोंग मपु थोरकलगा सोयदना चोप इकाब नंगनी इसा लाइथुम पांदरबा लाइना लायोम चुमदना मिसी सादर सीदनबा असुम बबु चुमना थंबीनबा लुसिंग बुंगो सिंग वाकत सरी मितैलोन सुना पाबा यादबना मयक सुदबा अवायबा ना अवायबा मयक अपूबा असेंबा कांगुगा लौतु खुजिन तौदना मपा मपुना पुसिलकपा मिगी मयक तुबो अमुक्कसु हंजिन्ना चना हनबा थौरांग तौबिरोइदबने मपा मपु हाटपगी टेक्चाक्ति कनानसु कनबिबा ngamloi nasa nasa pampham thokpani haina Universal Mitai Nation Forum gi maikai degi amadi apokpa amadi mitai marup ki maikai degi thamjage aduna aikoi wakal taminasi hairi base aikoi masen hanaraga sunaraga hidanaraga aikoi gi power du da salan gi badu natte aikoi na pamjari badi taseng na imalai ba kunung siba igi isen leiraba dugumba asengba potado aikoi henjangeba kaya handominaba hanthageba kaya chingkhatpiba taure haraga imalai paksi gi asengba achumba ma uthoga aikoi gi tung koiba malemda aikoi gi khongul muttana thamahunabagi lambi do ngasi asumba oirabasu hayeng di maithiga daba oiba ngasi na misang kanbagi power shakti sinabagi मशीन काम ngomhidabaduna hayeng tunggi tunglam chawada makhoi pangan shakti na logra matungda mirol amana muk ihau lakadaba aikoi gi natti haidana maron hanjin pangbagi hanjin wabi teksa adu nangdana ba ngasigi senbi revolution basing na wakal laita bina thanbire hairaga aikoi asum batuda yumpham oimina se haibu wafam se thamjaraga ngasigi tamuktadi nanai kaini yathang nijeri Thagatsari the Universal Mitai Nation Forum gi President Irom Pakangba aikoi sina ahanba tangkak oiraga ani suba tangkak ahum suba tangkak mitai yelhau mayeki matangda ipa ipu sing lai oiba sing aduna sinabiramba punamak mathang aikoi YouTube channel da Facebook da loinamak thadok charagani social media da su loinamak thadok charagani masida aikoi nahan social media da khara editor singda pijarambani adu hoji phawbadi happy rakri masin minini ni sujala si happy driba sing asi su mitai haiba Europe nation malemda kangkhun mukhi gadoroba sorarengi leimarengi sada budopa khangbagi yek terek ki I puru chinguroi tamburoi bo kanbining ba singna pungning chingchan bigani haiduna thauram asi pangthok jabani nanai khoina matik chajadabadagi soikiba langkiba khwai tarana ngakpigani punampu koknona khurumjari